ED-na Indo-Myanmar ngamkhai da red chathakri. Indo-Myanmar ngamkhai paring da ihan hana sathaba operation amada Mizoram gi Sampai districta Enforcement Directorate ED-na Prevention of Money Laundering Act PMLA 2002 gi mkhada thizin humjin bigi thabak chathakri. Operation adu Mizoram amasum Myanmar tainaba ngamkhai paring da leiba Sampai district amasum Aizol Assam gi Sri Buni amasum Gujarat ki Ahmedabad chathakibani. Mizoram Police na Narcotic Drug and Psychotropic Substance Act 1985 ki makada lupa crore 1.41 ki mamaloy ki daba heroin kilogram 4.7245 ki bagar mari lainaba case amada yumpham oiraga ED na thizin bi ki thaba adu sa thabaw ki bani phagalaba miyoi sing adu ki sen thunga mari lainaba hiram da nainaba matamna Mizoram gi pham amaga Gujarat ki pham amaga mari lainaba gi wapam tholakhi Gujarat ki pham aduna NCPS RCS Order 2013 की Schedule A B C substance ओरिबा pseudoephedrine tablet सिंग मसु methamphetamine tablet साबगी precursor ओइना सिजनबा caffeine inhider सिंग Mizoram की farm to supply तरोंखि मसिगा लोइनना drug lalonbi की थबका लोइनना hawala transaction तरोंबगी वफम तोलखि Mizoram based over farm दुगा Kolkata based caffeine inhiders leiba farm amaga senthungi mari leinara bathingaki methamphetamine tablet chungbra precursor oina sizinaba polamas India dagi Myanmar gamkhai gi ahoba mafam sigi kutongja blorok bothoki mafam adu drug adu sungdolaga madu tablet oina amuk Myanmar dagi India mapung oina Mizoram phawrok buslei hari narco hawala operators singi bank account singda Assam Mizoram Nagaland West Bengal Tripura amasum Delhi da lupa crore Yankai gani thuga point nipan gi sanpham sing sian yauna deposit toram thingnari narco hawala operator singi marik sumba recording sing house chathari prevention of money laundering ek ki makha thizin humjin bagi tabak sing chathabaga loinana lupa lakh kunthra ga manga gi sanpham su phagat pagam le loinana maduga mari lenana phangkhiba digital device sing house thizin bagi tabak chathari hari furup taruk te ST status p with Assam cabinet na yakri Assam na mathang saida pangthokadabi State Assembly ki mangoinana Assam ki furup taruk schedule tribe ki status pinaba center recommend taunaba group of ministers GOM ki report Assam cabinet na pikri furup sing asina matam kya ki mamang gi makoi bu schedule tribe ni haina lawba tawba demand tawduna lakhiba du gi tangtaba phibam leitana lakpa marakta makoi bu schedule tribe ni haina masak khangnaba center recommend tawda state cabinet na ayaba pikibri Assam cabinet ayaba piki badula center na yaraglabadi Assam di tribal state ki category de leragani ranu midang minister Himanta Biswa Sharma na preside tawduna Lok Sabha bawona pangthoki state cabinet ki mifamda GOM ki report adu ayaba piki bane center schedule track ni haina state government na recommend tawgadoriba furup tar odudi Tai Ahom Sutia Moran Motok Kos Rasbongsi amasum T tribes Adibasi singni Group of Minister GOM adu Education Minister Dr. Ranos Peguna Lusing Mani amati members na Minister Singh Piyush Hazarika amasum Kesap Amantani State Cabinet na ayaba pikibaga loina report adu Assam State Assembly ki mifamda puthok tuna khanaraga India Government ki Ministry of Home Affairs ta thakragani Se Minister Himanta Biswa hai report adu Assam State Assembly ta pukhatlagani amati madugi matungna Ministry of Home Affairs thakragani report aduna akhoi punamaki apambasing loina consille haina khali report adu assembly da ngasimak tribal affairs department na thakragani haina sapungki assembly gi speaker report adu yoraba matungna hausu chathari be assembly gi mipamanungda karamba numita puthokadagi habdu leplagani haiba wafum chief minister na thamki panmaya badi Manipur da maitai natragana mitai sing Indian Constitution ki schedule tribe ki list sansinna pa matam sang tungan loop sing the demand tawduna lakpa groina makal makha ki khongjang sing sinduna lakrabasu haujuk paw state government ki maiki digi sab sab thabak sing lokhatana lagi haukiba sai English singani ka khungo homdoida Manipur gi mitai natragana mitai sing schedule tribe ki list sannabaga mari leina ba report sing amari recommendation sing tharakna ba khangalaktuna masigi matana tungan thak khana badi laki
tongan tongan ba lupsing gi miyeng Indian Constitution gi weba ngak lo amata leitana lairiba mitai natraka mitai singbu Indian Constitution gi schedule tribe ki lista sansinna ba khongjang sing singsindu laklabasu government gi makai digi natraka na state cabinet na sabsa bu warep amata lawdana lakpadigi High Court of Manipur yoraki Paugil kun sing hai state government na center gi Home Ministry natraka mari lena ba authority singda thapam thokpa report sing thana ba mari lena High Court of Manipur na ruling pirak matung digi Manipur da asauba wathuk oirakibani High Court of Manipur pikiba ruling adugi mayokta haukiba sai English nganiga kunga humdoi gi mi ahumda All Tribal Student Union Manipur achumna sinduna Manipur gi singi district headquarters singamadi More Tribal Solidarity Rally saki Rally adu atai mafam singda santi oina pangthokrabasu Chusampur amasu More dadi kulai paiba sing yauksilakpaga loinana maitegi yum sing mai thabana singba torakpadagi Manipur haurakhiba irangi saifogsu Manipur gi miyamna mayuknari High Court of Manipur na tha ahumgi manungda center da mari lainaba report sing tha kinaba state government da tha khiba matamdi akaknaba matam laitana sangdokhrabani panmayabadi High Court of Manipur ki Chief Justice oiramba thabaktagi pothakraba Justice Siddharth Modulna kona furup amabu schedule tribe ki list sansin bangamba nati haina phongdokhibadana center da thapam thokpa report thanaba kona khangan khibadani haiba wafam thamkhiba laikhrabani amaramda Manipur da lairiba mitai natragana mitai singna Indian Constitution gi schedule tribe ki list sanduna Constitution gi webanga lo ama phangnaba khonabada hanadagi schedule tribe ki list salliba singna yamna kana yaningda phongdoktuna makhal makha kya campaign singa mari khongjang sing sangsinduna lakhibani Manipur amadi Mizoram da lariba banai mena se community ki miyoi sing Israel na lauksin ki gedori lakadori bisahi mangarom sida Manipur amadi Mizoram da hauzik lariba banai mena se Jewish community ki lemhoriba member lising mga sani palom si lauksin na bi Israel lengan ayab pikreri Israel lengak na banai mena se community ki members ngasi Israel ga Lebanon ga taina badaliba North Hagalil amadi Galili region na kundalay taadun lehna ba tharang tari Israel nga na lorag ni ba kongta asi Israel awang thang masarok talay conflict na wala ba mapam sing asidigi Israel masa kaya sentorakiba na masumi yam na taada ba underdeveloped o ba mapam sing asida Jewish population amuhana kundalay taadun lehalaga asaw ba community ki semga na ba konarak pa tharang oigan hari Israel ki Prime Minister Benjamin Netanyahu na khongthang asi Israel ki awang thang sarukta Jewish community ki pangal hengat hangadaba marueba Zionist phirep amani haina fodoki salibasa yesi lusilakpada banai menasi community ki mioi lisinga magasani rom Israel yaukragani amasum lemhoriba singaduna kumza English ngani kunthra phawbagi manungda tangkak naina lauksin gani hari banai menasi community asi satre ka kungani thoi BC ki matam Israel gi tantokhiba lamdam asi gi mangkraba track taragi manungda amani haina laukhibani Saris kata security force ni anti-Maoist operation sa thabada IED pokhairakpadigi constable amasukli Saris ki sukma district laiba Gogunda singsangi singkongda ngarang tilpung amaga makhairom tabada security force ki apunba team na anti-Maoist operation sa tharingaida Maoist lalhawba singna thamlambu oigani singnawa improvised explosive device IED ma pokhairakpada Sarisgat police force ki nupi constable masukla Police na phongdokhibada IED pokhaibagi thawdo security force ki team na singkhong sita area domination operation sa tharingai thokibani Nupi constable adu khongna suki makpu mafam adumaktada first aid piraba matung makhata ba leng sa thanaba Raipur da pukhi security force ki apun team na Gongunda gi singkhong anti-Maoist operation sa thakibasi mafam asida Maoist lalawba singna sathok sa sintaure haiba pau phangbadagini makhata na operation sa thanaba CM sari hairi security force singna center lenga ki yathang matungina Jharkhand Chhattisgarh amadi masigi akoibada leiba mafam singda anti-Maoist operation sa thaba hengalakhi ikoi dana security force na operation sa thaba da Maoist ki top commander ama oiriba Madhavi Hitma hatpangkri Mak security force tungan attack kungataruk hena sa thaba da siena ba misa amani mak hat ki baduda mak ki loina bi Maoist kedar adu yaukhi hairena su paus da makatari Democratic Current Buddhist Army na salai scam compound ki senthorak pa miyoi manga khunta lanmin hatkhre TNLA na Ruby Town memar hunta lengak ta handona ba thorang torak pa gi resistance gi marakta ongkhana bi sang wakhalakre
Miyawadi gi kha thangmada liba Min-led Pan Village Democratic Karen Buddhist Army DKBA na salaiba scam compound amadigi senthoknaba honarakiba miyoi manga military hunta lanmising nongwena kaptuna hatkhre na local sourcing na phongtokli Myanmar gi miyoi tararom na DKBA na salaiba Chinese online fraud compound adudigi thasigi kunga mathugi ahingda senthoknaba tharang tokibani military hunta lanmi amasung Karen Liberation Army KNLA gi marakta scam center gi marakta manakta akan mamonu kuthokna rakhibadigi scam compound digi miyoi singadu ingyin miang village tamna center rakhibani hunta gi troop sing center rakhiba miyoi singadu tamna nongmaina kap kiboloidana miyoi manga sikhibani haina Min-led Pan gi khunja man photokri hunta lanmina nongmaina kaptuna hatkraba miyoi singadu sahi taraga mapa natragana kungi inkhalagli bana hasingi hunta lanmisina nongmaina kapada miyoi marina khutak sikhibaga loina miyoi amana hospital sikhibani hari Karen National Union KNU na phongdokhiba warolamada hunta lanmina nongmaina kaptuna hatkraba miyoi singadu gi manungda maridi nupini makoi singadu scam compound adu gi manungda thabak suba singni hari Nakala Moromda Tang National Liberation Army TNLA na Robi Town Memar Hunta Lenga Handokna ba Thaurang Taurakpadigi Resistance ki marak sound unkhatna ba thokre hari TNLA na Mandalay region gi Mogoke digi makoi gi administration handokna ba warep laukiba loinana maphamadura leiba Gem mining company singsu Memar Hunta Lenga handokna ba Thaurang tokibani Hill area gi tongan ba separate budget semna ba Thangalakhiba petition adu yengsinanaba senta lengana khangalakri haukiba sayesigi November thagi taraga nipana Manipur Rashtrapati Bhawan Secretariat ki maikaidigi letter number P1C 2025 10211 gi matungina Manipur laribi hill area singi separate budget ama semnana ba thangalakhiba petition adu gi matangda India Lainga ki makhada laidiba Ministry of Finance ki manungsanma Department of Economic Affairs Budget Division gi maikedige Manipur lainga ki mafamda office memorandum ama satliba thasigi November 13 ta office memorandum ama tharaktuna yengsinna ba Manipur lainga khangalakre Ministry of Finance ki Department of Economic Affairs Budget Division ki Deputy Director Budget Rakesh Batangarnar khuyek piduna thadorak pachirolamada Manipur Rashtrapati Bhawan gi maikaidigi Manipur gi lairiba financial condition hill area singi tongan ba budget Manipur lenga ki lenga lon semada suggestion pirakna ba thangalakhiba petition adu gi matangda Department of Expenditure gi maikaidigi mathau taba thaudang sing lokhatuna atupa matamda action lokhatna ba Manipur lenga ki makhada lairiba mari lena ba authority gi maikaida khangalakre Social media site or Facebook ta BJP Manipur PS ki thagalakpa maru ebu wapong khrada Manipur Disinformation Campaign Manipur Crisis manungda foreign toolkit singna erang sagarangki accounting sarcasm Hong Kong amasum Yasita Nagpal Pak government si incompetent ni have narrative sing sagatunu thagalakhi bagi asiguma posting asina Manipur communal tension amasum political instability ohenaba attempt tawreba wafam yauna phongdokli One North-East rally miyoi lakyana saruk yaduna pangthokri aikhoi puna leminarabadi mapangal kanba amatana tuhotpa ngamloi North-East ki amat oiba pangal thona uthokpa matam yauri India gi awang pok thangwa state singi amata oina punsinaduna Tripura gi Agartala da liba Swami Vivekananda ground One North-East rally mai pakna pangthokri Tipra Mortha Party na mapungweba thaudang lauduna puari oihoragadaba North-East ihan hanboina pangthokiba rally edu miyoi lakyana saruk yakhi thauramadu Tipra Mortha Party ki founder Tipra gi Royal Inheritance Pradiot Keswar Devaram Meghalaya gi Chief Minister Konat K Sangma Assam People's Party gi lusingba Daniel Langthasa BJP gi hanagi National Spokesperson Mamhul Lumo Kikon Indian Gorkhan Janashakti Front ki lusingba Ajay Edward Manipur Legislative Assembly ki hanagi Speaker Irengbam Hemochandra Madi Social Activist RK Megan Singba North-East ki masak naiba lusingba kyana saruk yakhi Tharamadu wa ngangladun RK Megan hai North-East lairiba yellow fruit khuti phangpham tokwa hak matam kagi mamangdagi phangdana lakri tungda kari oirakani haibasu tamba ngamdri North-East lairamba masak naiba lusingba kyagi manglan ama oiriba One North-East ngasidi mangphaunaba horakli
matung tarakpadasu aikoi punna amatu oina leminarabadi kanagumba mapangal kanba amatana aikoibu tuhattuna thamba ngamloi ngasi pangthokliba rally asi tungda lakaduriba mirol singi saruksi yauribani hauzik khaktagi natti north east hairaga khangnari state sing asigi marakti yamna manaba culture goiba masakya lairi samna yenglabada north east haibasi asauba imung amagomani imung amada nungainadaba saunaba kya lairakpa yai dubu punamak wari sana thoktuna aikoina amat oina mayuknariba isu asidigi lanthokuna satminaba mathau tai haina phongdokhi nakal amaromda irengbam himosandrana mahaki oiba pukningi warot piraduna hai ngarangi numit November 13 English singaniga 15 Tripuragi kunung Agatala puwari ama iduna lehoragani North East lairibi state Nagaland Tripura Mizoram Manipur Meghalaya Sikkim Arunachal Pradesh Assam haina mainland Indiana Tokhaina khaidokti makhoigi miyengda North East oina punna yengri North East ki ama toiba kholaun aikhoigi thauna uthokpa matam yori masa masa gi asauba National Party linkatuna lairam laba Konat ke sangma amadi Pradyot Kishore Devaramna masagi weba oijaba punamak thadokuna amatu weba North East ki manglana sangsilakdiba khongthang asida aikoi punamak mateng paksin makthui ngasidi North East ki apunba kholau Delhi yauba ngamlagani masa masa oirabasu aikoi gi marakta lairiba manadaba sing asi lusinduna amatu oibigi saktamna puna lairiba isu khudimak mayok naminaba mathok ta hena supungdoki Meghalaya gi Minister Konat ke sangmana phungdokhibada aikoi masel gi marakta tokhai khaidok ningba khaidok liba makai aikoi gi kholau sondarakani aikoi gi wa tarakloi maram aduna aikoi amata punsinba mathoktai puwari oihoragadaba fibamasida North East India gi tongan state singdagi lusingbo kyana saruk yari India gi mapam amata hekta North East gi naha singbu tathi ta woina usilaktaba matamda aigi magi state ki mi ni haiba ama khaidoktana thamoida sauningbo phawribani asumna thamoi gi weba mari ama lainariba North East ngasidi punsin aduna isu kudimak thengnaminabagi matam adu yorakle hanisu magna phongdokhi Paus da makhatana supali adugo tentak na sumna meyam na thamjaramge hauji koina di meyam pausi matang sa lusinjarage amasu makhataba anoba update meyam puna ngamina saina channel asigi maikedi ki meyang pham da makhatana thamjari makhataba anoba update meyam puna ngamina sei